Manipur Laingakna School Fagat Hansi Haiba Mission Asi Ziribam District Tadi Fagita Hale Ziribam ki Mahiroi Loop Singna Matam Queenadagi Ziribam ki Oja Awat Pasing Tambiyu Utilize Toriba Oja Sing Ziribam da Lehan Biyu Haiduna Kanna Lauringe Jerek Amadi Covid ki Matam Masida Narolda Ziribam Higher Secondary School ki local Oja Amabu Ukrul Higher Secondary School da transfer order Thoglak Pasi MSF District Committee Ziribam na condemn Tawi Haina MSF District Committee ki President A Razifna Fongdokre Transfer order Handokna Badabi Taubaga Loinana transfer order Handoktabagi Afa Fatagi Taudang Laingakna Pugadabani Haire Hairok AC Manung Chana Leiba Salungfam Kangthok Chau Mayai Laikai Ward number 4 da Leiba Maivam Bizengi Hakchangi Ana Balayeng Bada Amadi Yumgi Laita Lairagi Mateng Oina Bani Haiduna Ngarang Kanglaipak News Tengbang Loop KNTL Manipur na lupa listing pungi Tengbang Pikre Hairiba Tengbang bagi senfam asi group asigi member Arambam Milan Bedana Laima Amadi Sanatombi Ahumna Maivam Bizengi Mataima Maivam Chau Bada Kusinake Tengbang bagi Maduda group asigi publicity secretary Rose Maibam General Secretary Saikhom AB Maitei Amadi Marueba member Kayasu Sarugyake Thongju AC ki manung da leiriba mipum tingna COVID-19 dagi ngakthoknaba mipum khuding COVID vaccine kapagi thabak leptana sathare AC ki manung da leiriba akampat PHC amasung basikhong PHC da routine oina vaccine kapliba sigi mathakta AC ki tongan ba mafam singda District Administration Imphal East amasung Chief Medical Officer Imphal East team ga loinana sathare Hongjang asigi saruk oina Uchekko Nongchup Gram Panchayat ki manung da leiba YGC Community Hall da ngarangsu chathake Vaccine kapa aduda ahanba dose amasung anisuba dose ki punna mioi chaniga kunhumdoi vaccine kapke vaccine kapagi thabak adu ACS ki MLA su oiriba Works Minister TH Biswajitna haktengnana yengsenke vaccine kapa lakpa chahi yamlaba singbu Minister Masana mateng pangtuna vaccine kapthokhanke Jammu amadi Kashmir gi Lieutenant Governor Manoj Sinhana ngarang Union Territory asigi namak anauba film policy ama haudokre hairiba film policy asina Jammu amadi Kashmir bu film puthogliba singining thiraba fazaraba film namfam ama oihengadori film policy asibu haudokpagi thoram amada wangang laduna Lieutenant Governor na hai Jammu amadi Kashmir gi laingakna mamangda leiramba masak thokpa film namfam oiramba adu amuk hanna nauhonana hanjin hanaba honaragani policy asina mafam asibu cinematographer singi Pamjaba mafam ama ohengani haire Prime Minister Narendra Modi na ngasi video conferencing gi khuthangda India gi mapa lebak singda leiriba Indian mission gi luchingba sing amadi lamdam asigi lalol itik ki lamda thabak toriba stakeholder singapuna ngasi wari sanagadori ba wari asi Prime Minister na ningjaba local goes global make in India for the world haiba pandam asigi makhadani Pakistan ki Punjab province ki Vong city da leiba Hindu ki laisang ama yamlaba miyoi kangbu amana akai atoi thokhan khiba adu amuk khanna nauna semjin sajalagani haina Pakistan ki Prime Minister Imran Khan na haikre Imran Khan na tawrakpa tweet amada mahakna hai mafam madu da leiriba Inspector General da laisang thugaiba adu da chenaba mipum khudingma khudakta phagatuna makhoi gi mathakta lokhatpa yaba thabaksing lokhatnaba khangankhre Haukiba pung kunga mari gi manungda haibadi ngasi ayuk pung nipan faubada India da nauna COVID-19 positive oiba mioi lising nifu mariga chatruk nifu humdoi thengnaki masina laibaga sige apunba positive oikiba migi masing crore ahum lakh tara nipan lising yankhai taruka chatret ka yankhai tare sukre laibag asige oina mioi lising nifu gi mathakta nongmada positive oiba thengnaba asi ngasiga tharaga numit humni sure Union Ministry of Health and Family Welfare dagi thadorakpa data gi matung inna laibag asige active masing lakmari lising tara mariga chamaga yankhai mapan leire hairiba si apunba positive oikiba masing gi chada ama dasmik ani mapan ni haujik faubada laina asina maram oiraga leikidaba mi gi masing lakmari lising kuntaruka chatret yankhai mari sukre masigi manungda mioi chamriga humfu mari di haukiba pung kunga mari gi manungda leikidabani COVID-19 vaccine kaptana thabak karakpagi maralda CNN da thabak tauba mioi ahum thabak tagi lauthokre CNN Chief Jeff Jakarna mamang thak-tagi hauna vaccine kapthoknaba khangalakhiba laikrabasu yathang adubu thawoidabagi damak mioi ahum adu thabak tagi lauthokibani CNN gi office khudingmak voluntary basis ta hangduna lei amadi employee ayamba office kanarakpa haurabani
Tokyo Olympics ta India gi nupa hockey team na chahi nifu mathoi gi matungda medal ama fanglakpagi nungaiba loidringai nupi gi hockey team na maithi haupagi ningamdaba ama ngasi pokhale adumoinamak India gi nupi hockey team gi oinadi semi final yauna sanaba ngamba haibase achoba mai pakpa amani aduga ngasi maithi kiba adusu akanba lamba taunaraba matungda maithi haubani ngasi ayuk pangthokhiba nupi gi hockey gi bronze medal match adu mamangi chahi gi champion Great Britain ga akanba lamba taunaki adubu ahum marida maithi hauke Nupa gi KG humfumanga Kanglup ki wrestling da Bajrang Punia quarter final da leihore Nupi gi wrestling su KG Yankai gi freestyle da Sima Bisla Mighty Hauduna event asidagi mapal thokre kilometer Yankai gi race walk da Gurpreet Singh leihore